Handak pangthokadoriba Lok Sabha election da Manipuri oina Indian National Congress Party na Inner Parliamentary Constituency gi oina Professor Angomsa Bimol Akoizam amadi Outer Parliamentary Constituency da Alfred K. Arthur mirep oina laothokhre. Congress Party ki mirep animakpu Manipur State ki oina apunba political party taragi India bloc na amato oina saugatlagani haina phongdoki. Ngasi Congress Bhavanda MPCC ki President K. Megachandra, CLP ki leader Okrami Bobi amadi atai Aam Aadmi Party, All India Forward Bloc, AITC, CPIM, NCP, RSP, JDU, SS, UBT ki state leaders na saruk yaduna Congress Party ki mirep sing laothokpa adu da opposition party alliance na India amadi Manipur ki political ki khongchatta anauba mayon ama purakna ba Tuan wafam kaya phongdok naki. Apun political party tara asina makoi ki mod phongdok paga loinana India amadi Manipur da paliba BJP ki lengak maithi ba pi na ba pandam da punna chapminna ba haibu wafam kaya su phongdok naki. Manipur ki laiba present issue amasung double engine BJP government asigi sigumba parjagi awa thinari go mayam singasi India bloc Manipur na Indian National Congress ki candidate ta support ko kani haitna si ware ko vidama Manipur Pradesh Congress Committee na thakat sawa masu amoi sengna nuai jaba bodok se amomsa imol poisam aksina energy candidate organi Inner Parliamentary Constituency ki Alfred Kangam Arthur mahanga after candidate organi yamna khannabe aba trade bear discussion tawra matungda khoigi pandamdi NDA gi candidate BJP gi candidate maithi ba piba aduga anauba India amasung Manipur da anauba chapter ama lengak sason gi anauba chapter ama pa haiba sidaita khoi tuan political party mayam sina Manipur ki praja sing su yaningadaba candidate uthorkadabani adu wargadi akoi consensus oina state ki interest ta leipak ki interest ta akoi support tawgani yarbi makhai atai candidate thoktanaba koi su koi side tagi support gani haina ana ba yaba khanar matungda siga consensus ama purakna ma koi potnari